अहमदा मरुइबा पाउ पिजरी मिजोरम गा ताइनाबा इंडो म्यांमार बॉर्डर परिंगदा मिटोप संगसिलक्तनाबा अहेनबा सिक्योरिटी डिप्लॉय तौख्रे इंडिया अमदे यूएस की ट्रेड डील मियामदा ngasi numidang laukthok yai इंडिया के लोन खुदिमक नेशनल लैंग्वेज ngakतनी लोन अमखक नमफुदा चटनाहनबा सगोत्पा लेते हाइना आरएसएस ना फोंदोख्रे चिंगी स्टेट सिंगदा अकनबा नोंग चुगदबना हाई अलर्ट लौथोक्तुना चेक्सिंग थौरांग लौखटहनख्रे अमदे नेपाल अमसुंग चाइना की मरक्ता साबा थोंग इसिंगना चेंथाखिबदगी मी 19 थीबा खंगद्रे खुरुमजरी ममी टीवी संदोक्चबा नेशनल अमसुंग इंटरनेशनल पाउ मिएंग ताबिरिबा सिंबु वेलेंटिना सगोलशेमना खुरुमजरी पाउ सनुंगना पिजरी युमथंगरिबा म्यांमारदा चेन आर्म ग्रुप की खुलाई पाइबा मसल अकनबा माओंगदा नोंगमई कापथाख्रबा मतुंगदा मिजोरमगा ताइनाबा इंडो म्यांमार बॉर्डर परिंगदा मिटोफ इंडिया रोमदा संगसिलक्तनाबा इंडियन अथॉरिटीना अहेनबा सिक्योरिटी डिप्लॉय तौख्रे हिरम असिगी मतंगदा मिजोरम के होम मिनिस्टर के संगदांगादा मिजोरमगा लोनबा इंडो म्यांमार बॉर्डर मिटोफ सिंग संगसिलक्पा थिंगनबा मिजोरम पुलिस अमदे असम राइफल सिंगी अहेनबा सिक्योरिटी फोर्स सिंग बॉर्डर डिप्लॉय तौख्रे हाइना फोंदोख्रे महाकना मखाताना फोंदोखिबदा होखिबा जुलाई 5 दा म्यांमार के अरोन ngakpigani aroiba village ama oiriba kamawida chen arm group masel akanma maongda nomoi kapna duna misimina thoke mafam adu mizoram gi kulona duna leibane mafam aduda Myanmar gi Chinglon Defense Force hangaram amade chen National Defense Force ke khulai paiba masel akanma maongda khut thongnake maduna maram oiduna Myanmar gi kamawi amade thangnaba village singe khunja sing border da leiba zot खा थारदा फौरगा इंडिया चंगसिलके हौजे फाउबा पुना म्यांमार रिफ्यूजी लिसिंग अहुमरोम मिजोरम के जोखा थारदा चंगनफम लौदना लेरे हौजे मखा ताना अतोपा चंगसिलक्तनाबा पुलिस अमदे अतै पैरामिलिटरी फोर्स सिंगना बॉर्डर मिकुप नाहोम सिंगना लेदुना मौसागे फिबमदा हंजिलंगना बक्कना होनरी हाइरी इंडिया अमदे यूनाइटेड स्टेट के मरक्ता खुद येक पिरगनी हाइरिबा ट्रेड डील अदु ngasi numidak laukthokलब याई हाइना ऑफिशियल सिंगना फोंदोरकले यूएस के प्रेसिडेंट डोनाल्ड ट्रम्प ना अथुबा मतमदा खोयक पिरगनी हाइखिबा अमदे इंडिया नसु ट्रेड डील गे मतंगदा यानाबा पुरकले हाइना लाukथोkraba मतुंग लेंगाक अनिगी अरोइबा एग्रीमेंट असे नुंगी ओइबा वारोल सिंग अदु ngasi numidak laukthokलब याई हाइना थाजनरे इंडिया अमदे यूएस के ट्रेड डील असे लेबाक असिगी लौमी अमदे खुंगंग सिंगदा लेरिबा मियोइ सिंग तांगजरिबा इंडिया के डाइट्री सेक्टर अमसुंग लवु सिंगुबगा मरी लेनबा पोथोक सिंगदे यावरक्तबा याबगे पांदमदे लेरे ममांगदा यूएस ना इंडिया दगी डिमांड तौरखिबा सिंगे मनुंगदा जुजा अमदे तोंगान तोंगानबा महिमरों कयागे हेना चाउबा मार्केट शेयर फंगलु हाइबा वाफम सिंग यावके इंडिया अमसुंग यूएस के ट्रेड डील लाउथोकदौरिबा असे ngasi अहिंग नोंयाइदा मतम लोगदौरबा डोनाल्ड ट्रम्प के रेसिप्रोकल ट्रैफिक के डेडलाइन अदुगी मांगोय नना लाउथोकनबा थौरांग तौबा ओइरंबा याई हाइनरी
Russia Swayam Seva Sangha RSS na India ki loan kudimak national language ni haina lawi amasung laibak asta loan amakak nampuda chana hanbada RSS na saugatpa leite haina lok asige maru oiba mifam amada makok thongba official singna fongdokre laibak asida loan amatangda thokliba wathok ase new education policy NEP ge saruk ama oina State amadi Union Territory singi education da three language formula panba central lengakna honarakpa thawongbo opposition gi luchingba singna maru oina South India ki political party singna akanma maongda yaringnaba fongdoktuna central lengakna namfuda Hindi lon chana hanaba honari aina sangsilakiba khongjang asige pakom oina RSS ke makogi maikaidige wafam ase thamlakibani hairi Himachal Pradesh Uttarakhand chingba India ki hill state singda hayengdagi horduna akanba nong chugani haina weather department na fongdorakpadagi government na high alert laukthokduna saksin thawrang sing lokhotkre haire July 18 dagina 13 fawba Himachal Pradesh July 8 dagina 10 fawba Uttarakhand amadi Jammu amadi Kashmir July 8 dagina 10 fawba Punjab Haryana Chhattisgarh amasung North East state sing yauna July 12 dagi 13 fawba South Rajasthan na chingba state singi chingi mafam singda akanba nong chuba yai haina weather department na fongdokhibani hauze India ki state ayamba nong kana chubadagi ichaw amade landslide thopana maram oiraga sangjafam lawtuna leiriba mafam singda thaidoktuna leikrabani report sing asigi matung ina July 8 dagi 13 fawbagi manungda Assam Meghalaya Nagaland Manipur Mizoram amade Tripura na chingba state singi akanba nong chuba yai haina fongdorakli Nong kana taba amadi turen gi imai wangkhalakpadagi Nepal amadi China gi marakta saba friendship to ngarang isingna Chenthakibidagi mi 19 thiba khangdre haire pawasin hai China da hokiba numit kharani asida nong leptana chubadagi Nepal ge botokosi turen gi imai wangkhalakki maduna maram oiduna ngarang ayo anganbada friendship thong haina khangnaba Maitari thong asi isingna chenthakibani thodok aduda miyoi 19 thiba khangdre haire Nepal gi capital Kamadu dagi awang nongpok thangba kilometer chamga kun chatlaga leiba Rasuwa district ta saba thong adu chenthabada pangkiba misinge marakta chiniski macha taru yaure National Disaster Risk Reduction and Management Authority na fongdokhibagi matung ina thodok aduda Nepal Army yauna joint team amana mi kanbagi thabak chathabada police personnel ani yauna miyoi 13 di kanba ngauke haire Itaugi fibam hojiksu lubna maram oiraga tural paring da leiba miyoi sing section na amade safagadaba mafam singda leinaba authority na khangankre hairi Haukiba July 12 da Ahmedabad tagi London tamna paigadaba Air India ge plan kai kibagi chap chana flight report lakpadagi tha ahum lom changani haina aircraft accident investigation bureau AAIB ge report amana fongdokre report amagi matung ina Air India ge Dreamliner plan kai kibagi primary report center government
गवर्नमेंट थाखरे अदुबो फाइनल रिपोर्ट फंगनबा होनबदा तंगाई फदना मरु ओइबा इन्वेस्टिगेशन कया चथगदबा वालिबा मरमना फाइनल रिपोर्ट लापदा था अहुम रोम चंगनी हाइरे प्लेन काइबगी थोदोक अदुगी मतंगदा CVR अमदी FDR गी मकोक थोंबा ऑफिसर सिंगना हौजे यामना कुमना थिजिनबगी थबक चथरी हाइनसु रिपोर्ट असिना हाइरी Israel gi nimit tarani toigi attack ta miyoi listing amaga humpu seki haina Iran government na phongdorakle haukiba July tara humdoi digi Israel gi force na Iran gi nuclear amasong ballistic missile sing leifamda attack chathabada Iran da punna miyoi listing amaga humpu seki haina Iran government na laktokre Iranian state television lawba interview amada Iran gi foundation of martyrs and veteran affair gi makok thongba sahih ohadina asiba masing asi phongdokibane mahakna phongdokibada Israel gi nimit tarani toige attack aduda sokiba misingi marakta kharade yamna aruba fifam da leiba maramna asiba masing asi lisi amaga chama yorba yai haike mamang de Iran gi nuclear missile amasong air defense system sing yamna thina tugai kiba adu ka hena mang takpagi amadi sikhidabagi maongda phongdokibane adubu laibak thibadagi Laibak asina tamna mang takpa amadi mi sibigi astengba saktam adu haujikti phongdorakle atopa amana US ke Washington da base tawa human rights active group amana Israel ge nimit tarani toini ge attack aduda Iran da punna miyoi lising amaga chamapan maudra rom seki haina report tauri US na Ukraine da khulai pidaba Donald Trump na ayaba pikre numi kharani ge mamangda United States ke khulai stock handharakle haidra yamna maru oiba khulai se Ukraine da piba toknaba order thokraba matung United States ke President Donald Trump na Ukraine da ahen na khulai kaya pidaba yare haina amuk phongdokre mamang sayol da US Defense Department na Ukraine da area defense missile precision guidance da artillery amadi atay khulai sing piba toklagani haina laukthokraba matung Trump da amuk khulai pidaba yare haina laukthokpane Ukraine ase hauji Russia ge attack ka hena mayok nare maram aduna makoina masa ngakthokjana ba khulai darka oi haina President Trump na haiki Aribada maruiba pau amuka hana pizari Mizoram ga tainaba Indo-Myanmar border paringda mitop sanglak tanaba ahenba security deploy tokre. India amadi US ke trade deal miyamda ngase numidang lokthok laba yai. India ge loan kudimak national language ngaktini amade loan amakakta nampuda chana hanba chogatpa lekte haina RSS na phongdokre Chingi state sengda akanba nong sugadabana high alert lauktoktuna section thorang lakwat hankre amade Nepal amasung China ge marakta saba thong isingna chenthakibidagi mi 19 thiba khangdre Haujiki oinade MAMI sandokjaba national amade international gi paw losinjare makhataba pawidamang mieng tadana lebiyo